Nungsizaraba ichilenaw marup mapangsing ngasi amuk hana Ishwar gi thauza mapanga mahaki afaba wapau taminabagi damakta achaba matam pinabiba sigi damakta Ishwar bu thagat minasi ngasi gi aikhoi gi text asi 1 Peter chapter 3 gi verses 18 dagi makha aikhoina amuk paminagani aduga Kwaidagi maru oiba wahai asi karino hairaga aikhoi gi salvation aikhoi na ngasi aran kubam phangliba natraga hingba punsi phangliba ase karina no kadai dagi no kamhaina no haibase henna khangna nabagi damakta yeminasi haibani made alive by the spirit haibani thawai da hinghalle or thawai gi mapana Hinghalle haibani ngasigi ekoi gi sermon title actually now sing ekoi 1 Peter se chapter 1 dagi horaga verse 1 matang ekoi parak pase ekoi khara makhai di gyan taram gani bhab taram gani lauba heram gani khalli maram di masigi letter chithi ase Zaithoktuna laikhraba diaspora Christian singi damakta special oina Apostle Peter na ihiba letter asida aikoi karam haina asigumba punsi awa ana taraba matamda karam haina aikoi khangani karam haina thingnagani karam haina mayoknagani karam haina wakhan khangani karam haina chakani haibase phajana mathang takpirakpani aduga aikoi gi punsi asida taibong pan gi punsi asida aikoi awaba kaya khanglabasu awaba kaya tarabasu aikoi se kanano aikoi gi identity karino aikoi se karam haina hingani natraga aikoi gi punsi asida karigumba aigi thajabagi maramna mi singna aibu maran chumdaba maran kaya Siraga otnai birabasu ai karam haina laigani karamba wakhan khangani haibagi matang asida aikoi pukning thogat piduna matang lakpani aduga aikoi gi target maru oibadi aikoi gi salvation ase masigi wari ase masigi experience ase kaudaba mase ningsing laga aikoi madugi mapana asa harau nungaiba ase awabagi marakta phangba ngamnanaba aduga aikoi pangal phangnanaba pukning si thogat pibani aduna ngasi su aikoi amu yengsi the suffering of the Lord Jesus aikoi na ware haina taibang panda leiringai sida aikoi na complain natraga haiba mayam ase aikoi dum leibani nungsa sarakpa matamda ingba matamda Why haina ekoi kan haye aduga ekoi gi thajabagi damakta kitang ekoi bu ot nei birakpa kitang ekoi bu attack torakpa matam dasu hena ekoi se yamna awaba se tare haiduna ekoi se khallaga laye adubu Jesus Christna khangliba awaba mahangna phanghiba suffering adu yengba matamda ekoi na khangbani kaya gi matik Wana mahakna masigi awaba suffering ase mahakna mayok na duna leirambano haibasi ekoi no ui aduna his example of suffering was the most vital of all ekoi mayam gidamakta ngasi thajabagi maramda awaba tariba ekoi khuding makna Jesus Christ gi example mana awaba khanglamba awaba taramba adugi marak aduda mahagna awaba bungam namba mayok naramba adugi example ase ngasisu aikhoina madu yenglaga madugi example adu aikhoina illaga chakadabani masi aikhoi gi damakta yamna maru oye vital lessons about the suffering of the Lord Jesus Christ na awaba takhiba suffered okhiba awaba khanghiba mayam adugi lessons ase kari le haiba kanda example hojiki ngasi gi text asida 1 Peter chapter 3 gi verse 18 ase ai pathok sake ahan ba oina
Maramdi Kristana Pap ki damak amuktang awaba khangbi kre Dharma chendabasingi mahutta Dharma chenba mahakna Aikhoibu Ishorgi maphamda Pubi naba Hakchangda sihalle adubu Thawaida hinghalle Jesu Kristana awaba khangthiba Madugi mahai natraga madugi mapalna aikhoida phangiba hingba haibasi aikhoina masigi text asida uba phange. The problem of sin, pap ase kayam kanra, pap ase kayam pattabra haiba kanda, it is grave. Shibani pap ki mahai ase shibani. The result in spiritual death. Hakchang da shiba khakta nate pap ki result asidi spiritual death. Thawai asi phawba sigadawri bani, sihalli bani. Kanagumba mana papta luplaga, papta layraga, papta shiba matamda mahaki thawai aduna shiba adu phangani. Spiritual death haibani. Masi phawba se pap asina manghalle. Masi phawba se pap asina so e haibani. Aduna di pap ki problem ase suki matik chawe hebase koina khangi. Adumakpu the power to overcome sin. Hangba yaba question di asuk kalaba tamthiraba pap ki problem ase. Karigumba ekoi masi deal to hodra badi even magi result ase spiritual death. Ai gi thawai ba ba siba phangani. Adu eragadi ai kram haina overcome tawgani. Pap se kram haina ai mayok na bangamgani. Masi ai na ngamgani haibase hangba yaba question amani isilena sing. Masi kadaida phangani karam haina ekhoi pap ngamgani haiba kanda. Number 1, it is found in the person of the Lord Jesus. Atai kariya matada kana amatada pap pungambagi lambi leite. Masi kadaida phangbano haiba kanda person of Jesus Christ. Jesu Christa masamak natana mahak natana atopa laite hebani. Masigi papu ngambagi pangal sakti asi Jesu da lay, Jesu da phangi. He had to suffer for our sins. Aduna mana ekoi gi pap ki damakta awaba tabani, awaba do khangbani. He was the just mahakna achumba dharma chenba adu oi. We are the unjust. Ngasai hebado dharma chendaba singi damak. Dharma chenba mana sengdaba amotpa aikoi gi damak pap chenba aikoi gi damak pap chendaba senglaba dharma chenba mahakna aikoi gi damakta awaba pap ki maramna awaba do khangbire haibani. Actually now sing masi aikoi ningsingsi righteous one achumba dharma chenba adu Jesu ni. Aduna mangon da madugi sakti lay pap kopina na ba. Aduga aikoi di upay laite. Karigino aikoi di unrighteous ones. Unjust haiba kangbudu ni aikoi di pap chenba. Amot sing da basing aduni. Aduna actually now sing masigi pangal ase sing laba ishorgi machano pa Jesu Krista. Dharma chenba mahakta lai haibase hojiki text verse asida yamna singna takpi. Ichin now sing aduna pap ase sin is not to be taken lightly. Ekoi tarai na low baphatte haibani. Pap haibase pap se chauba pik pakarisu laite pap po ekhrabadi ekoi yamna serious oina section na ekoi laigadabani. The result of his work aikoi ni yingsi Jesu Christ na tawriba thabak adugi magi result ase. The Lord needed to just suffer once. Mana amu hanna hanjin awaba taningai darka laite aikoi gi pap kopi na ba aikoi bu hingba pi na bagi damakta just once amuk tangda mahagna loina ngami. He brings us to God as his children. Kari taubano hairaga
ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕꯗꯣ ꯈꯥꯡꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯟꯐꯦꯛ ꯁꯤꯕꯤꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯥꯞ ꯀꯣꯛꯄꯤꯕ ꯐꯪꯉꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯦ he brings us to God as his children ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯅꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯔꯦ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ but he had to be put to death in the flesh madu oiba yananabagidamaktta mahakki hakchang oina sayolakpa hakchang oina lakhiba pokhiba mahak adu Jisu Krista magi humanity adu siba tabani aduna mahak asiba aduda mahakpu kari haisira siba adu phawba mahakna laurami as the Son of Man aduga he was made alive by the power of the Spirit of God resurrection haibado ko amuk hanna hingat pase mahak kadina kanana tawbibage haiba kanda he was made alive kanagi matengna by the power of the Spirit of God ishor thawai asengba ishor amadi ishor gi thawai haiba tare aduna mahakpu sibadagi magi hakchangna sikiba adu amuk hingat hanbi haibani the Spirit of God is the power by which the Lord Jesus accomplished all the things thawai asengba ishor gi thawai adu ishor Jesu Kristana mana tawriba thabak khuding mapung phana loisenba ase madugi pangal adunani haibani thawai asengba se Jisuna sizinariba natraga Jisu Kristabu mapung phana thabak tawhaliba adugi pangal aduni haibani silenawsing aduna masi aikoi yamna clear oina khangi thawai asengbaga Jisu Kristaga makhoi anina pullaga thabak tawminabasi aikoina Bible da yengba kanda ubani Jisuna magi thabak mathanda hekta tawba thawai sengmana mana tawgadaba magi role magi thabak mathanda adumaina tawba hoi matanggi matungina lai adubu makhoi anina thabak ase tawminaba matamda karamba maongda tawe haibasisu ishorgi wahaida ikoina uba phangi aduna the joint ministry of the Lord with the Holy Spirit say verse 19 da amutang aikoi amu pase thawai gi mapana si thawai gi mapana mahakna su haibani thawai gi mapana thawai lere ishor gi thawai mahakna su haibasi kanana mahakna su haibasi Jisu bu haibani kaisum sangda leiba thawai singi manakta chattuna makhoida lauthok lami actually now sun masida aikhoida clear oire haina thajai thawai asengbagi pangbi base yaudana Jisu Krista gi ministry da kaidongai da su chatharamde Jisu Krista na magi ministry mana tawriba thabak maru oina accomplish tawba khuding asida thawai asengbagi loina biba yawi haibasi ekoina khangi verse 20 da sumaina iye amuk pasi mamangai da nohagi haktakta hijau adu sagatlingai da ishorgi kuina khangbiba aduna ngaibiramba matamda thawai sing aduna haiba inkhide hi adugi manungda kharabu haibadi mi nipan bu isingdagi kan bikhi actually now sing masigi text se ekhoi yengba kanda tongan ba moongda interpret tawba yai handokpa yai mi kharana haye some suggested the Lord Jesus went to hell to preach nasai gi ekhoi na paki bdo sibasingi maphamda pau sandokpa masi
Mi kharnadi hell da norokta Jisu Christa chatlaga pau sandok lubani hai. But what would be the point? Hangba yabadi masigi text asigi maru oiba point ase karino mention tawribase. Aikoi text carefully yengba kanda by whom haibani. This is a reference to the Spirit of God. Ngasai haibado. Thawai gi mapana by whom he haibadi Jisu Christa. This is a reference to the Lord Jesus Christ. Masini aikoi na ngasai puthokning base. Thawai asengbaga Jisu Christa ani pullaga makoi gi ministry da sumaina join ministry tawminna basi aikoi na uwani. Thawai asengbagi mapana Jisu Christana haibani ko. Thawai asengbagi mapana mahagna su haibadi Jisu Christana su kaisum sangda laiba thawai singi manakta chatuna makoida lauthok lami haibani. Victory asi mahagna sandok lami pau adu thunghal lami haibani. What this text is saying, masigi text asina taseng na kani haibano haibataragadi. The Lord Jesus was ministering as the pre-incarnate Christ. Jisu Christa se taibang panda sayo laktringai da. Taibang panda sida miyoi boy na pok laktringai da. Mahak tabak tauramba, mahak na tauramba ministry ase Bible da record ikoi pangbani. Karamay na pok laktringai da. Karamay na ministry tawbani hay na ikoi confusion karasu amuk laibay. Adubo aikoina theologically yengba matamda Bible da yengba matamda Jisu Christa second person of the Trinity pre-incarnate Christ magi ministry ase aikoina Bible da phangbani aduga the Holy Spirit was always there with him working alongside Jisu Christa magi pre-incarnate stay matamda tawkhiba ministry adudasu thawai asengba sina adum loinaraga Tabak si tawminarami haibani. Yeng si the pre-incarnate Christ. Jisu Christ na taibang panda miyoy boy na polak tringay da layrambagi maong sen. Did the Lord Jesus exist before he came to earth? Prithibi da mahak laktringay asida Jisu Christ se layram khabra. Question ni. Answer is big yes. Masi chumbani. How was he spoken of in the OT period? Adura badi ma taibang panda polak tringay asida OT gi matamda Jisu Christa se lairame hairadi mahak ase kram haina maming kaurami Jisu Christa haina kaubra Son of Man haina kaubra Son of God haina kaubra natra kamaina kawi. Actually Genesis chapter 16 gi verse 7 and many other ekoi yeng bakanda he was called the angel of the Lord. Prabhugi angel haibataradi sargadut haina khangnai ko adubu angel of the Lord haibakanda ngasai gi icham chamba sargadut sing aduga manade Gabriel haibagomba aduga atay angel sing ekoina uba aduga khenana the angel of the Lord hay say itong tongan ba adumayna makoina recognize torami aduna Jisu Christa ase mahak na taibang pan polak tringay da mahak si angel the angel of the Lord hayna khangna bani amuk pa se ekoi ko Genesis chapter 16 gi just ekoi gi clear oina na bagi damakta Genesis chapter 16 gi verse 7 da ekoi pasi karmaina haibra yamna clear oina ibani adudagi Jehovah gi dutna haibani Jehovah gi dutna Lord ko Prabhu mahaki dut aduna Hagar bu lamhang da laiba ising iput amagi manakta haibadi sur chatpagi lambi mapanda laiba iput adugi manakta phangkhi haye Jehovah gi dut na haibani angel of the Lord masi taibang panda polak tringai da Jisu magi
kari haisira khangna ba haiba tare mina aduni the Holy Spirit before Pentecost adu erabadi Holy Spirit ase thawai aseng base taibang panda isorna pi khiba mi gi mathakta haiba tare aikoi da church da pi khiba se Pentecost tagi haubani adu eragi Pentecost ki mamang the Holy Spirit sina amuk kamaina lairami Jisu gi di aikoi na hojik pan kare the angel of the Lord isor gi dud aduna adumaina thabak tauramba mayam asi Bible da record lay chamana na thawai asing bigisu smaina laibani did he exist before Pentecost question answer is yes lairami did he minister before Pentecost Pentecost ki mamang da di thawai asing bana thabak taurambra yes mang na su thabak taurami Jisu Christ ga chamana na how was he addressed already thawai asing bise kramhaina address tawe kramhaina kaurami kramhaina khangnarami haiba tarabadi he was described as the Spirit of God. Ishorgi thawai haibani. Spirit of God. Ishorgi thawai haina khangnarami. Mahagna kari taurami. He came upon the prophets of God. Example that 1 Samuel chapter 10 verse 10 aduda yeng makanda. Ishorgi thawai aduna. Samuel gi mathakta lakpa. Natraga Saul gi Tabak magi ningthau oina appoint tauba matamda Ishor gi thawai mangonda lakpa adumaina oti gi matamda prophet singi mathakta maru oina Ishor gi thawai laktuna makhoi bu pangbiba aikoina uba phangwani. Let's turn 1 Samuel chapter 10 verse 10 asi amutang aikoi amuk yingminasi ko 1 Samuel chapter 10 gi verse 10 asida Aikoina prophet singi mathakta sarga gi oiba Ishor gi thawai aduna lakpasigi matang da aikoina khangi masida uba pangbani pathok sage verse 10 da makhoina ching aduda lakpada yengu wa takthokpa mi kangbu amana mahakka unakhi aduga Ishor gi Thawaina mahaki mathakta pangalga loinana lakhi amasung mahakna makhoigi marakta wa takthokhi yengo Ishorgi thawai asina prophet singi mathakta laktuna makhoibu pangal hapiba aduga Ishorgi thawgal taubada mating pibi base aikoi no uba phangi masini isile naw sing Jisu Christ gi sorgi thawai aseng bagi makhoi gi ministry even Pentecost ki mamang da or Jisu Christ na taibang pan da hakchang oina laktringai mamang da gi hauna sumaina leiram khre haibe se koina khangi aduga thawai aseng masina he was the power behind the prophets of the Lord aduni Ishor gi prophet sing Mamangai da angak pathabak tauramba pau sandok lamba mayam adugi pangal adu masi Ishor gi thawai asini aduga loina na chile now sing all three persons were involved in the days of Noah gi matamda ngasai su ekoi ngasi gi text ta paki ba aduda Noah gi matam gi wari yawhalle masida ekoi na kari ubra hairaga Jisu Christa thawai asengba amadi mapa Ishor Trinity loina ma yawba incidents khara record khara so ekoina phangi Noah gi matam da example ko the divine long suffering this is a reference to the Lord Prabhu Ishor bu refer tawbani khangba kanba ko ngasai gi ekoina pakhi bado verse 18 da Maram di Kristana pap ki damak amuktang awaba khangbi kre verse 20 ta mamangai da Noah gi haktak tagi hijau adu sagatlingai da Ishor gi kuina khangbi bahai bani
long suffering kuina khangbiba ishorna maduda involved tawre and by whom haibani. This is a reference to the Spirit of God. Thawai asengbagi mapana he, this is a reference to the Lord Jesus Christ. Mahak na su haibado Jesus Christ haibani. Ishor mapa ishor gi long suffering kuina khangbi bagi by whom thawai asengbagi mapana and he Jesus Christ na. Ishor mapa ishor macha ishor thawai asengbag ishor ahum gi involvement asi ekoina masigi text da upange aduna ichil announcing masida ekoina maru aina panjani ba ngasigi maru aiba lesson asi karino the salvation that God offer ishorna ekoi gi damakta aran khubam piriba ase karamaina oiribano ishorna ekoi da pibiriba offer tawbiriba aran khubam kanbiba asi karino. The sin problem was so grave that God pronounced divine judgment. Paap ki maram asida yengba kanda ishorna pendre taibang pan asida paap se asukki matik chaw khare aduna ishorna sauraduna taibang panda paap ki mathak asida divine judgment ishor gi oiba adugomba wayen ba adu mahakna lauthokhrabani aduna Noah na misingda chatlaga pau sandoi chapmana na mana chatlaga pau sandok pugumna Jesus Christ na su misingda pau sandok pa ekoi na ui magi ministry da duga he warn of impending judgment chatlaga na khoi pungning hongu maramdi judgment ishor gi cherak lakadau ba laire haina mahakna pau sandok pani adubu kari tawi. Only 8 souls were saved. Minipan githawai khatang ishorna kanbiki. Kana no makoyese. Noah and his wife. Noah ga magi nupi ani laire. His 3 sons magi macha nupa ahum and their wives makoygi nupi sing. Minipan asinatana. Matam adu phawbagi leiramba mi khuding mak taibang pan leiba mi khuding mak sirambani ising isaw ishona loina tumna manghan ki judgment adu chairak adu pibiki actually now sing machine aikoi gi punsi aikoi gi salvation asi yengba kanda ishorna aikoi gi damakta ngaiduna leibani pukning hongduna mabu thirakna ba aikoi achumba chatnana ba taunana ba Maramdi madu tawdabu matamda aikoi gi damakta impending danger aikoi gi damakta mangda ishor gi asawbado nomadi soidana lakani haibase aikoi khangata bani aduna ishorna aikoi bu nungsi magi nungsi bigi maramna aikoi bu kui na ngai bi bani pungning honglakna ba aikoi wakhan khanba darkar oi actually now sing aikoi ngasi gi tamina khraba ishor gi wahai asiga loinana aikoi gi thamoida thamgadauba aikoi gi thamoida ningsinggadaba ahum khaktang aina thamjaningi loisalak pasida madudi karino the world lies in sin prithvi ase papta taduna laibani and needs to hear the gospel of salvation makhoi kanbi bagi maram asida salvation aran khubamgi wari ase gospel ase phabawa paw ase makoi taba darkar oiduna laibani adu oiragadi ekoi kari tawgani chilenaw sing ngasi diaspora church ki ichilenaw sing ekoi kari tawgani let us proclaim the gospel as the Lord Jesus did Jesus Christ na mafam koding the satuna city town village mafam koding the satuna aphabawa paw ishor gi ning tholai bak ki maram da pau sandok kum bagum na ekhoi su Jesus Christ gi kanbi bagi maram asida pau asi sandok si the Spirit of God works alongside us ekhoi ithanda oiroi masigi pau sandok pada thawai asengba ishor gi thawai aduna ekhoi bu loina bi gani madu oirabadi ekhoi su chauna ishor gi damakta thawai kaya puraktuna
मी कया कया नसु हराव हराव ना ईश्वर की कनबीबा असि फंगजगनी ईश्वर ना कोई खुदिंग मकी मथक्ता बोर पीना भी बोइसनो प्रार्थना तौसे थागतसरी पाइ ईश्वर नसीगी फजख्रबा नुमित मतम असे नहाकना अखोइबु पीनबीबगी दमक्ता नहाकी वहाय अमुक अखोइ तामिनबा फंगजरे ताख्रबा नहाकी वहाय असिना अखोइबु हेना पुकनिंग थौगतपियु पांगल हपियु ईश्वर नहाकना अखोइबु नुंगसी नहाकी कुइना ngaibीबा अदुगी मपान ngasi अखोइ इरान कुपम फंगदुना अखोइ हिंगबा फंगले पाइश्वर मसी अखोइ खक्तंगी थमजबा नतदुना मी खुदिंग मकना पाप त लुप लगा लाइख्रबा मी खुदिंग मकना ईश्वर नहाकी नुंगसीबा से खंगदुना नहाकी पांगबीबा असे नहाकी ngaibीबा असे निंगसिंगदुना पाइश्वर अखोइसु ख्रिस्तबु थाजरे अखोइसु ख्रिस्त की इंग तुंग इंजरगे हाइदुना मखोइसु ईश्वर चंगजरना नहाकना अखोइबु पांगल पिबियो सिजिनबियो नहाकी कनबीबगी अफबो अपाव से लेपा लेतना ततना संदोकपा ngamba ओइहनबियो हाइदुना प्रार्थना तौजरी Bethany Diaspora Church Ministry की इचिलेना खुदिंग Bethany Family की मरुप मपांग खुदिंग की मथक्ता पाइश्वर नहाकी थौजा नहाकी नुसीबा नहाकी बोर पिनबियो अनाये कया लेरबसु नहाकना फहनबियो पांगल हापियो अदुगा हेन थाजबदा नहाकना कनहनबियो हाइदुना थागत सबगलोइन ना अखोइबु पापतगी हंदोकपीबा अमतंगायरबा कनबीबा मपु प्रभु यीशु ख्रिस्त की मिंग निजरी आमेन।